Manipur Top Channel की माइकई की मरुब ई पाउसंग मैम थमजरी अहानबदा 4-year BA BSc तौनी तौरई खंगलो हाइना देसामना खोंजंग संख्री 4-year BA BSc तौनी तौरई मैम खंगलो NEP 2020 year education mapung phan implement tau haina desamna mairoi singaloi na khongjang sankhri National Education Policy 2020 gi matungina state asida English ngani ga kundagi na kungo humdoi gi session dagi satna bawkiba policy sigi 6 semester loiraba 7 amati 8 semester tamgaduriba mairoi singna kari college ta tamgani kari subject tamgani khangandriba si athubada khangalo haina sangsin kiba khongjang adu kwa kaithel leiba desam gi mayai loisang digi masing yamlaba mahiroi singna hauduna education director gi office yauna manipur gi governor gi office tamna khongjang sangsilaki khongjang asida saruk yakiba desam gi thaumi kyana sahi mari gi course hangdokpa ngamgani natragana ngamloi athubada laukthokpiu khongjang dogdriba makai thabak tawni tawre khanba lainga ki wokhal sumthokpiu mahiroi singi academic career manghanbi yaroi haina thaba placard sing paidana governor gi bangalo tamna lakiba khongchat aduda kaisampat junction gi traffic island manipur police na thatuna thamki tungna manipur police na desam gi thaumi nipal na sawa tem maduna directorate of education yugi director ga unaduna hiramasi gi matana wari sanakre directorate of education yugi director ga unaraba matungda tholaklaga desam gi president mayengum sumorjana pawmising da phungdorakpada National Education Policy 2020 as state asida college education da su English ngani ga kungani thoi kungo homdagi session da su implement tawkhibagi matung in ahan ba BS ki oina June 10 digi 6 semester gi exam asi thagadori bane madi National Education Policy 2020 matung ina undergraduate asi sahi mari oiragani haina laukthokuna masigi coursing hangduna thamli adubulebak thibari 6 semester loiraba matung 7 amadi 8 semester asi karam college singda kari subject tamgadori bano haiba leba asina laukthokna leiriba lebak thiba laingana laukthokpa ngamdriba sinadi NEP 2020 gi sahi mari gi undergraduate si satnati haibani Manipur National Education Policy 2020 gi matung ina undergraduate ki aroiba sahi mari asi matam sangna samamnaraga lakpa mari 6 semester loiraba mahiroi singna makhatana mahitam thanaba coursing hangani hangloi haibigi samamnaba leiriba si Manipur gi governor mati masiga mari leinaba department sing athupa matamda mahiroi singna khangalo haiduna Manipur gi governor mari commissioner unaba lakpada lebak thibadi unaba phanglakidi adumainam education yugi director ga unaraki NEP 2020 gi policy gi matungina 6 semester loiraba mahiroi singna karamba college da kari subject tamgani haibi preparation tawbudi leire karamba college da kari course hangani thabak to onthoraktaba tarabadi mathang numita gi manipur da leiriba mahiroi singna makhal makha kya gi khongjang sangsilagani masida tholakpa apapata gi teksak pumba mari lenaba singna pugadabani haiba wafam thamki amaromdana NPO na warning tarakli Senapati town da makhalamate gi akaknaba activities sing naga people's organization NPO gi ayabi yauduna pangthokpa yawra haina warning tarakli NPO na thadorakpa sirolama da organization sidigi mangjong na ayaba lauduna Senapati town da ban strike blockade rally na singba protest amadi mela na singba mata pangthokpa yaroi Pamdaba thaudok sing thoktanaba amadi Senapati town area da ingsikpa phibam amada lehananaba athingba asi thambane hadi maram asin athingba asi ki mayokta organization association group natragana lanai miyoi sing thabak torakpa tarabadi makhoi ki mathakta logeba thabak lakhotkani kanagumana permission lobo pamlabadi NPO ki office ta pau phobi o haidi amaromdana sahi ani pharaba Manipur irang bu senten na thaiduna thamdana ba Kuki-Zo Luchingba singna appeal tawkhri Laibas ki Western Front pong lukhiduna sahi ani pharaklaba Manipur ki irang asibuna thaiduna thamduna Kuki-Zo Luchingba singna center lengak ta appeal tawkhri Committee on Tribal Unity kotuna singduna ngarang kangpokpida high level leader consultations and interaction program pangthoktuna political resolution gi matana kupna khanakri miphamadura United People's Fronts UPF Kuki National Organization KNO amasum tuan civil society organization singi Luchingba sing sarugyaki miphamadu maru oina political negotiation gi status way forward for separate administration amasum social ga mari leiba maru eba wafam singamadi Kuki-Zo gi eba inclusive strategy gi matana khanaki Kangpokpi district headquarter leiba LNC hotel da pangthokiba mifam aduda
Kuki-Zo miyamga mari lainaba issue-sing thabaktu onthoknaba honabada saknairaba lusingbasing community stakeholders sing maru oina village chief OKNP gi lusingbasing district asida laidiba tribe organization sing mohaira lupsing nupi lupsing amadi naha lusingbasing kusamnana thabak tawminaba gi tangai pataba wafam sing khanaki mifam madura kotu gi chairman thanglen kipgen Kuki National Organization KNO gi wangangloi Dr. Silent Haukip amasum United People's Front UPF ki wangangloi Aron kipgen maru oiba wangangloi singoi Makoy Maikadi Manipur Irang Sigi Horakpam political dialogue Amakidamak Manipur government local policy Amadi Manipur Irang Sina Maram Udun Ama Ata Toklaba Kuki-Zo village ki resettlement gi matang wapam singtam ki loinana Article 239 gi Makhad legislature yawba Kuki-Zo ki oiba union territory ama semba haiba political demand asi athupu matamna thabak oina onthokna nabasu center gi pukning singki Kuki-NP Sadar Hills ki president Thangmilen Kipken Kuki-Zo social activist Hezang Mesio KSO Delhi ki president Paugza Khup Goite Kuki National Assembly KNA ki president Mangboy Haukip Kuki-Zo ki saknai revolution basing intellectual mahiroi sing ki mihut sing amadi tribe organization sing ki mihut sing su mifam madura magi oibu wafam sing thamnaki loinana India government na western ka hena pukning sangdun sahi ani helaklaba phawba warrior ma leitana awaba mayuknariba Manipur gi matana karisu khandana leibagum tawbadu yaningdaba phungopga loinana athuba matamda Manipur center government na miyeng sangdun warrior purangnabasu appeal tawki amaromdana akanba nungsit yauna nongsuraba yai lakliba pung kunga mari asigi manungda Manipurda Pung the kilometer kuntragi sang the yang nonglai nungsis kaloina aka arau yauna nongsuraba yehina India Met Departments Met Unit Impalna Yellow Warning tourakli Amaram the Lampel Pataliba ICAR Agromet Unit ki report matung inanga sigoina Kwaidigi Sabigi sang Celsius degree 28.5 duga Kwaidigi Ingbigi sang na Celsius degree 19.5 oiki hairinisu Paus the Makatana report tourakli Makatarak po na to po report mo na mayam na tendang na thamsagi Mayla na sisinaramba consumer kunga mathoy factory Manipur State Power Distribution Company Limited MSPDCL gi officer amadi staff singna ngasi tuan mafam singda red chathabada Mayla na sisinaramba consumer kun factory baga loina consumer taraga mathoy gi may disconnect okre hari MSPDCL gi General Manager Commercial NG Kiran Kumar Thadorak Pasiolaman hai Thagalaba Singadudi Lamlai Subdivision Area digi Taret Wangsing Subdivision Area digi Ama Moirang Subdivision Area digi Ani Susampur Distribution Subdivision Area digi Ama Yaripok Subdivision Area digi Taret Bisnupur Subdivision ki Area digi Ani Punakuni Makatana su Mai Phabagi Drive Satakikani Haina Siro Lasina su Makatarakli Targeting NEET 2026 Bio 360 NEET Sasya Center ki Biology Foundation regular course lakli batang kunga taruk tha mga English ngani kunga mga digi hauzaragani facilities khara palabada regular test series amasu mock test series printed NCERT based study materials atopa uja singa manadaba mawngda base amada satra nifuga mga khak lawjagani student gi level khangna takpi tambiriba center ni hena nungairiba man affordable fee oijabaga loinana full course fee da lupa lising taraga taruk khaktani installment 60 da pibigi khudung saba su pizari akupa marul gi dama akhoi contact number 8575587677 natragana akhoi gi address hodam lairak opposite kai sampat oil pump da lakpiduna akupa marul khangbi yagani